ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯣꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯁꯅꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯁꯅꯔꯦꯝꯕꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕ ꯃꯈꯣꯏ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕ ꯃꯊꯪ ꯍꯥꯠꯄ ꯑꯃꯗꯤ ꯄꯨꯂꯤꯁꯅꯁꯨ ꯊꯧꯁꯥꯕꯤꯗꯕ ꯑꯃꯗꯤ ꯍꯤꯡꯍꯧꯔꯤꯕ ꯑꯇꯣꯟ ꯁꯅꯥꯒ ꯀꯃꯜꯒꯅ ꯁꯅꯔꯦꯝꯕꯤꯕꯨ ꯊꯤꯕ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯊꯝꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯀꯃꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏ ꯁꯅꯔꯦꯝꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥ ꯁꯅꯔꯦꯝꯕꯤ ꯀꯥꯏꯗ ꯊꯝꯃꯒꯦ ꯂꯩꯀꯥꯏ ꯑꯁꯤꯅ ꯂꯤꯐꯨ ꯉꯥꯡꯅꯔꯤꯕꯁꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯣ ꯑꯁ ꯄꯥꯕꯨꯡꯁꯤꯗꯤꯕ ꯍꯪꯈ꯭ꯔꯄꯣꯅꯦ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯁꯥꯎꯁꯤꯟꯅꯔꯒ ꯃꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯛꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏ ꯉꯥꯏꯈꯣ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯥꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯃꯄꯥ ꯃꯄꯨ ꯂꯩꯈꯥ ꯇꯥꯅꯕ ꯄꯣꯛꯄ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯔꯛꯇꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯇꯣꯝꯄꯣꯛꯄꯨ ꯀꯟꯅ ꯀꯧꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯤ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯊꯣꯔꯛꯇꯦ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯣꯍꯣꯟ ꯑꯣꯏꯅ ꯊꯣꯔꯛꯈꯤ ꯇꯥꯗ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏ ꯁꯅꯔꯦꯝꯕꯤ ꯍꯥꯠꯄ ꯃꯤꯗꯣ ꯑꯩ ꯈꯪꯉꯦ ꯂꯥꯎ ꯄꯨꯂꯤꯁꯇ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯇꯥꯗ ꯃꯤ ꯍꯥꯠꯄꯗꯨꯕꯨ ꯀꯅꯥꯅꯣ ꯇꯁꯦꯡꯅ ꯁꯅꯔꯦꯝꯕꯤꯁꯤꯕꯨ ꯁꯤꯔꯕ꯭ꯔꯣ ꯍꯥꯏ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗꯗꯤ ꯁꯤꯕ ꯃꯥꯜꯂꯤ ꯑꯗꯨ ꯃꯤ ꯍꯥꯠꯄꯗꯨꯕꯨ ꯀꯅꯥꯅꯣ ꯀꯅꯥ ꯑꯣꯏꯅꯤꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯟ ꯁꯅꯥꯅꯤꯗꯅ ꯍꯥ ꯃꯌꯥꯝꯅ ꯆꯤꯡꯅꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯨꯝꯂꯕꯅꯤ ꯑꯩ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁꯇ ꯇꯥꯛꯂꯒꯅꯦ ꯃꯥꯕꯨ ꯐꯥꯅꯅꯕ ꯋꯥꯔꯛꯁꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯕ ꯑꯇꯤꯡꯕ ꯄꯨꯛꯆꯦꯜ ꯑꯗꯨꯗ ꯃꯣꯍꯣꯟꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯩꯃꯥ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯌꯨꯝꯗꯒꯤꯅꯦ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯂꯝꯕꯤꯗ ꯐꯥꯍꯧꯅꯕ ꯄꯔꯞ ꯄꯨꯂꯤꯁꯇ ꯇꯥꯛꯁꯤ ꯃꯗꯨꯗ ꯃꯣꯍꯣꯟꯅ ꯇꯥꯗꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯐꯅ ꯂꯥꯜꯂꯨꯔꯕꯁꯨ ꯃꯁꯥꯒꯤ ꯃꯤꯆꯪ ꯆꯪꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯥꯗꯗꯤ ꯍꯥꯏ ꯐꯠꯇꯕ ꯃꯤꯗꯨꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯁꯤꯟꯗꯨꯅ ꯊꯝꯒꯗꯕ ꯃꯄꯥꯗꯣ ꯑꯩꯒꯤ ꯅꯠꯇꯦ ꯐꯠꯇꯕ ꯃꯤꯁꯤꯗꯤꯅꯦ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯍꯥꯏ ꯀꯥꯟꯗꯦ ꯂꯣꯏꯁꯤꯜꯂꯨ ꯍꯣꯏ ꯇꯥꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯨꯔꯒꯦ ꯆꯠꯂꯨ ꯀꯨꯏꯔꯅꯨ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯃꯣꯍꯣꯟ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯂꯦ ꯑꯇꯣꯟ ꯁꯅꯥꯅ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯅꯁꯨ ꯑꯩꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯗꯨꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯑꯩ ꯇꯥꯛꯀꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯃꯣꯍꯣꯟꯁꯨ ꯆꯠꯈꯤ ꯁꯣꯝꯗꯅ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯀꯃꯜꯅ ꯆꯤꯡꯒꯤ ꯁꯪ ꯃꯅꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯅꯔꯦꯝꯕꯤꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯂꯣꯛ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯂꯣꯛ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯁꯤꯈꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯂꯣꯈꯥꯔꯣꯝꯗ ꯌꯦꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯋꯥꯈꯠꯂꯒ ꯁꯥꯔ ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ ꯍꯩ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯁꯥꯔ ꯆꯤꯡꯒꯤ ꯁꯪ ꯃꯅꯥꯛꯇꯨꯗ ꯂꯩꯌꯦ ꯍꯩ ꯃꯐꯝꯗꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯑꯩꯈꯣꯏ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯅꯣꯏꯒꯤ ꯄꯥꯕꯨꯡꯒ ꯑꯍꯟ ꯑꯃꯒ ꯌꯥꯎꯔꯛꯂꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯎꯔꯕꯗꯤ ꯐꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯃꯐꯝꯗꯨꯗꯒꯤꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯑꯃꯅ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯒꯗꯕꯅꯤ ꯅꯪꯁꯦ ꯁꯅꯔꯦꯝꯕꯤ ꯍꯥꯠꯄ ꯃꯤꯗꯨꯅꯤ ꯍꯥꯏꯕꯁꯦ ꯃꯤ ꯂꯣꯏꯅꯃꯛ ꯈꯪꯅꯈ꯭ꯔꯦ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯁꯥꯔ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯐꯣꯟ ꯊꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯈꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯃꯤꯍꯥꯠꯄ ꯉꯥꯎꯁꯤꯟꯅꯕ ꯑꯃ ꯑꯣꯏꯍꯟꯕꯁꯨ ꯃꯥꯅꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨꯁꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯛꯏ ꯍꯣꯏ ꯀꯃꯜ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯑꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕꯣ ꯈꯪꯈ꯭ꯔꯦ
ai kande chalosi as aina ngasaina police ta cylinder tokse haidro as kamal nangsi yamna langhi asumna makhoi ani khana launa makhoi gi gari aduda kakatuna start tawraka thaukhri sanari bina takhiba lokha aduda karigumba aton sanana yengtharam labadi sanari biki asiba hakchang adu uradabani madu urabadi mana pambai ama tawduna magi mathau mangam pangthok lagadabani adumna pangthok khrabadi kamal amati aton sanada karisu tawba ngamloidabani adubu aton sanana yengthage hek tawbaga phone tawsilakpadagi yengthakhidrei maramasina sanare bina makut pena laman khumjunabagi tanja adu taibang mapuna pibiki aton sana hoina satkiba ngahak leiraga police ki team joksilakhi aduga sang adugi akoibada koithi thikhi adubu kanaso leiramdi maruda police officer aduna them jawda khura na haiba mafam sida lae adu made leiramdri si kamai tawbono mafam sida chalamgani haiba jinabiri dubu ngahan waida su masi sumana nupi faraga mafam sida he khatpro kadai dagi aina mafam sida salamba yai hairibasidi mana phonda wari sabata singi yum haina pali aduda masigi yumsi oiramgadra an tawrbani mafam sing harwana aina singdagi u kakthok kaksen tawbada yamna mateng tawbikhiba singmi mayamgi mafamni mafam asigi khulakpagasu aiga khangnei makhoina su aigi sa ton sanabu yamaluna tawbani adubu mafam sida salamgadra na khalubani adu khulakpagi yumda salaga mafam sida aton sana lambra haibatu haipeta hanglu sira sa khura madu kana blati ai khoi masina taba atopa mafam kharada thirugada su leidi aduna chalasi asumna police officer aduna haibadagi mayamsu karida kakhan aduna makhoi police station da lakhi ningthem chawti police ki mawong adu kaya pelamdi mahakti khulakpada wa hanglaga mafam masida aton sanana nupi ama porak amra haibadu yamna hangninkhibani adubu police officer aduna yadabadagi makhoi police station da punna lakhi masigi matung ningthem jaw amati mohonsu mayumda hankhre police ki mawong asida makhoi yamna penakhidi adubu karidi hairuni yumda adumak hanakhi asumna matamadu hokre numit adugi numidangda aton sana amadi kamalgi mamanaba lila yawpa nupa adugi yumda leiri kamalgi mamanaba lila yawpa dudi magi lilagi so utkadaba lay haiduna madi yumda leiti matamaduta aton sana amadi kamal yu yamna thakhi aduga aton sanana kabel da hari bai ngasi aina waribase aikhoi pabungnani aduna mase ngasi aina hatu adabani mana ibu masani khanba ngamdaba police ta tathoglaga aibu awapamna tahanna ba honaba yauna fataba nupani as yare kedorage kai gi lalo dringai noksa ge lalamu huranu ai sune nanga pullu phathigi hojikti mi hatpa haibado oyadana khara thak khara cha leikai gi gunda wone leijeramba ai punsi sei ngasidi phada woleba ai nipa na adamai de hainuda punamaksi ai la ba tahalene phare aduri nang su nang gi thokpa ai su wai gi thokpa mana thokpa changna ba ta bane ton sana aduna phare ai di police cylinder tawrani nang tawdrasu as cylinder nang na cylinder da su yamna su piji kai gino adu pangda ba mi macha mane ai di mi macha ni ai di salani police ta changjalurani ngai kho kamal nang na chatringai ai gi thabak se mating panglamo kari nangi karamba thaba aigi ipa hatpa aikhuna wari base marani ne yare aton nangi thabakudana ai ngasi dagine chu yaw yaw dabani ai chale asumna aton sana amati kamal yogini saduna haini hairoi khamdana pangang da nganaduna khanaki masidagi kamal su police ta changjarani haiduna police station da lakhi aton sanasu masipunamak mapana thuan bani haiduna magi mapan ning them jawbu halanaba lakli matam si numidangi pung mapan tarak labani kamaldu police station tamna makhongna hairang asum laklingai magi mamangda nupi ama sammaga chatkibadu haiphet uhoki maduda kamalna kainune hojikidudi asi haiduna koyengi
ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠ ꯈꯨꯗꯤꯡꯃꯛꯇ ꯀꯅꯥꯁꯨ ꯂꯩꯕ ꯑꯃꯗꯤ ꯆꯠꯈꯤꯕ ꯎꯗꯦ꯫ ꯃꯗꯨꯗ ꯀꯃꯜꯅ ꯍꯦꯔꯥ ꯑꯩꯒꯤ ꯚꯥꯞꯅ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯃꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯀꯤꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯄꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯩꯁꯨ ꯑꯀꯤꯕ ꯂꯩꯇꯦ, ꯏꯐ ꯐꯖꯅ ꯑꯗꯨꯝ ꯎꯈꯤ꯫ ꯃꯗꯨꯗ ꯀꯃꯜꯅ ꯑꯩ ꯀꯧꯕ꯭ꯔꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯕ, ꯁꯣꯝꯅ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ꯫ ꯀꯔꯤ ꯃꯇꯦꯡꯅꯣꯅꯦ? ꯑꯩꯒꯤ ꯂꯥꯛꯃꯤꯟꯅꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯂꯝꯕꯤꯗ ꯇꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ, ꯌꯥꯔꯒꯗꯤ ꯃꯇꯦꯡ ꯑꯃꯇ ꯇꯧꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯀꯃꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯗꯨꯗ ꯀꯃꯜꯅ ꯏꯕꯦꯝꯃ ꯀꯗꯥꯏꯗꯅꯣꯅꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯍꯥꯏꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯄꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯃꯜꯅ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯍꯥꯏꯕꯗꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡꯅ ꯌꯥꯝꯅ ꯍꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯒꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯔꯛ ꯑꯗꯨꯅ ꯇꯨꯔꯦꯜꯂꯣꯝꯗ ꯄꯔꯞ ꯀꯥꯈꯠꯂꯛꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯃꯜꯅ ꯌꯦꯡꯂꯨꯕꯗ ꯁꯔꯨ ꯁꯔꯥꯡꯒꯨꯝꯅ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯃꯨꯁꯤꯟ ꯃꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯃꯜꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯕꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯅꯥꯒꯤ ꯃꯈꯨꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯔꯦꯝꯕꯤꯗꯨ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯄꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯏꯁꯥꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯀꯃꯜ ꯀꯤꯃꯟꯈꯤꯕꯅ ꯀꯔꯣꯝ ꯆꯦꯟꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ꯫ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯂꯕꯅꯤꯅ ꯍꯧꯒꯠꯂꯒ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯑꯃꯨꯛ ꯍꯧꯒꯠꯂꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯣꯔꯕꯥꯟ ꯃꯊꯛ ꯐꯥꯎꯕꯗꯤ ꯌꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯤꯂꯥ ꯌꯥꯎꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯂꯥ ꯌꯥꯎꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯃꯜꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯂꯤꯂꯥ ꯌꯥꯎꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯤꯂꯥ ꯌꯥꯎꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯃꯥꯏ ꯑꯗꯣ ꯏꯃꯨ ꯃꯨꯅ ꯈꯥꯝꯇꯦꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯔꯥꯎ ꯂꯥꯎꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯔꯤ꯫ ꯃꯌꯥ ꯑꯗꯨꯁꯨ ꯎꯟꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ, ꯃꯈ꯭ꯌꯥꯠ ꯐꯥꯎꯕ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯃꯜ ꯀꯟꯅ ꯂꯥꯎꯔꯒ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯗꯨ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯀꯃꯜꯅ ꯁꯅꯔꯦꯝꯕꯤꯗ ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯖꯕꯗ ꯁꯅꯔꯦꯝꯕꯤꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯁꯅꯔꯦꯝꯕꯤꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯀꯃꯜꯗꯨ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯃꯜꯒꯤ ꯁꯥꯌꯦꯡꯗ ꯈꯨꯠ ꯑꯅꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯏꯔꯛꯏ, ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯈꯤ꯫ ꯃꯗꯨꯗ ꯀꯃꯜꯗꯨ ꯂꯝꯕꯤꯒꯤ ꯀꯣꯏꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯂꯣꯡꯅ ꯇꯥꯕꯗ ꯂꯨꯈꯝꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯕꯗꯒꯤ ꯂꯨꯈꯝꯒꯤ ꯁꯔꯨꯛꯇꯨ ꯀꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯅ ꯂꯦꯞꯇꯅ ꯍꯩꯊꯔꯛꯂꯤ꯫ ꯆꯩꯅꯥ ꯑꯗꯨꯅ ꯀꯃꯜ ꯃꯀꯣꯛ ꯑꯗꯣ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯅꯔꯦꯝꯕꯤꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯀꯃꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯀꯃꯜꯕꯨ ꯃꯈꯦꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯀꯃꯜ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯇꯥꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯄꯥꯕꯨꯡꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯈꯔꯒ ꯄꯨꯟꯅ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯠꯂꯨꯔꯤꯕ ꯆꯤꯡꯒꯤ ꯁꯪ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗ ꯍꯌꯦꯡ ꯑꯌꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯁꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯟꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥ ꯃꯣꯍꯣꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝꯖꯥꯎ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯠꯅꯅꯕ ꯒꯥꯔꯤ ꯈꯔ ꯊꯧꯔꯥꯡ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯁꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯇꯅ ꯑꯃꯨꯛꯇꯪ ꯊꯤꯔꯨꯁꯤ ꯈꯨꯜꯂꯥꯛꯄꯗꯨꯗꯁꯨ ꯍꯪꯂꯨꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯐꯣꯟꯗ ꯍꯥꯏꯈꯤꯕ ꯆꯤꯡꯒꯤ ꯁꯪ ꯍꯥꯏꯔꯤꯕꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯁꯪꯗꯣ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯃꯤꯔꯛ ꯅꯥꯔꯛ ꯆꯤꯡꯂꯒ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯖꯥꯎꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯁꯦꯟ ꯈꯔ ꯂꯧꯊꯣꯛꯂꯨꯒꯦ ꯍꯣꯏ ꯇꯥꯗ ꯅꯅꯥꯎ ꯁꯨꯝ ꯂꯩꯖꯔꯝꯒꯦ ꯇꯥꯗꯒꯤ ꯄꯨꯛꯆꯦꯜꯁꯤ ꯑꯣꯟꯊꯣꯛꯅ ꯁꯦꯡꯈ꯭ꯔꯦꯗ ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯑꯇꯣꯟ ꯁꯅꯥꯕꯨ ꯇꯥꯗꯒꯤ ꯏꯆꯥ ꯑꯣꯏꯅ ꯂꯥꯏꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯇꯥꯗ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯂꯨꯝꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯃꯣꯍꯣꯟꯗꯨ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯒꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯍꯦꯟꯅ ꯈꯥꯔꯣꯝꯗꯒꯤ ꯀꯣꯏꯔꯒ ꯂꯥꯛꯑꯒ ꯃꯣꯍꯣꯟꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯤꯟꯈꯤ ꯃꯍꯥꯛꯅ ꯊꯥꯡ ꯍꯦꯛ ꯊꯤꯟꯕꯒ ꯅꯤꯡꯊꯦꯝꯖꯥꯎꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯅ ꯊꯥꯡꯅ ꯊꯤꯜꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯄꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯑꯇꯣꯟ ꯁꯅꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯟꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯊꯣꯝꯖꯤꯟꯅꯔꯛꯈꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯣꯍꯣꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯅꯈꯤ ꯁꯣꯝꯗꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯄꯥꯈꯠꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯒꯥꯔꯤ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯂꯨꯂꯔ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯑꯗꯨꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯇꯦꯛꯂꯕ ꯐꯔꯥꯛ ꯇꯥꯔꯤꯕ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯐꯗꯤ ꯂꯩꯊꯠꯄꯒꯨꯝ ꯂꯩꯊꯠꯂꯛꯏ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗ ꯃꯥꯒꯤ ꯃꯈꯅꯥꯎꯗ ꯈꯨꯠ ꯑꯃ ꯊꯤꯟꯖꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯁꯨꯕꯥꯁꯇ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯁꯥ ꯃꯅꯨꯡꯗ ꯒꯣꯔꯣ ꯑꯣꯠꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯤ ꯃꯈꯣꯡ ꯂꯩꯈꯥꯏꯔꯛꯄꯒꯤ ꯆꯩꯅꯥꯅꯤ ꯃꯈꯅꯥꯎꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯂꯒ ꯍꯣꯠꯈꯥꯏꯔꯛꯄꯒꯤ ꯑꯋꯥꯕꯅꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯇꯧꯔꯛꯂꯤ ꯃꯐꯝ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯇꯥꯎ ꯇꯥꯎꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯏꯠ ꯑꯗꯣ ꯑꯇꯣꯟ ꯁꯅꯥꯔꯣꯝꯗ ꯀꯥꯞꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯁꯟꯅꯔꯦꯝꯕꯤꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯅ ꯌꯣꯝꯂꯕ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯕꯥꯏꯛ ꯑꯗꯣ ꯃꯁꯥ ꯃꯊꯟꯇ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯒ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯊꯕꯥꯛ ꯇꯝꯅ ꯊꯥꯗꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯃꯌꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯅ ꯀꯟꯅ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯒꯗꯕ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯀꯟꯅ ꯅꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯁꯟꯅꯔꯦꯝꯕꯤꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯇꯣꯟ ꯁꯅꯥ ꯀꯃꯜ ꯕꯦꯡꯒꯤ ꯑꯃꯗꯤ ꯁꯨꯕꯥꯁ ꯃꯈꯣꯏ ꯃꯔꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯨꯔꯦ ꯑꯗꯨꯕꯨ ꯁꯟꯅꯔꯦꯝꯕꯤꯅꯗꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯒ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯅꯥ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯕꯤꯕꯒꯦ ꯋꯥꯔꯤ ꯑꯁꯤꯗ ꯉꯍꯥꯟꯗꯒꯤ ꯄꯟꯖꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯃꯥꯟꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯥꯜꯂꯒꯗꯤ ꯆꯨꯝꯃꯤ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯃꯃꯥꯡꯊꯛꯇ ꯑꯇꯣꯟ ꯁꯅꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯒꯗꯕ ꯂꯩꯔꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯂꯥꯛ 5 ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯄꯤꯅꯕꯅꯤ ꯑꯁꯨꯝꯅ
atun sanana police officer aduda lupa lakh manga pibana maram oiraga sanarimbigi misi asigi matangda thijinbagi thabak lepkhibani police officer aduna atun sanana ni khanglabasu mahakpu phakidi matik saba khudam changdam leite haiduna adum thadokhi mamangda police officer aduga atun sanaga mugnaba yengthinaba malibadu makhoi anina tawge yauna tawba makhoi anina sanaba lila oiramli mayamda ut chaiba oiramli atun sanana singi sangmanakta leiringai police laklagani haiduna pau pirakhiba dusu police officer aduna oiramli atun sanagi thabak asida police officer amana yauramba sida mayam kari phawi bagi mayamna mamang thakta khanbi khiba police ki thijin humjin bagi thabak asi yamna pena khidaba adu police na thiro yawa thidabani police na haitabagi natti haibasi mayamna khangbiram lagani phare adudi sen chaba migi punsipu kannabagi damak mating panabagi damak leiriba police na sen khalagi damak sannerimbibu awa phamdagi kanbi dabagi damak sannerambina kari chairak pibagi haibadu khangnabagi damak wari makha tajari sannerembina noklaga mangkhraba matung asomdana aton sanana thanga thilamlaba mohon hospital da puduna laikat nakhi adubu matam sana hospital da yahobuna sibamakti sihaudrai thodok asi aton sanana tawribani haiduna ningthem jauna mayamda haiki numittuma haukhre mathangi nongan bada ningthem jaw amadi leikai gi miyoi kharaga loinana singi sang adugi manakta sananaba sem sarai tanja aduda nupa ba ningthem jaw gi thongal dagi gari thojil laklaga khura aton sanadu lambi de accident thokpadagi siraga lehore mayamna yomsin lahori amuga chache ngaiko ai phone tawge asomna ningthem jauna karano amata phone tawki ningthem jauna tawriba mawong aduda lairiba miyam adu ingak ngakna yingnei masa sire haibada karisu nasungdana mi amada phone tawduna leiba aduda mayam ngaknakhi maduda ningthem jauna hello ibungo nangbu pawse tarabro pabung ai paw tajari ai laknab tawri fare lao aduga aina halakpada magi mathau mangam losilamu ai nakhoi gi singi ibok luhi hoide sakadori bani pabung abok luhi hoide di kedobano ai maram lei baduna bu chali bani thameko asomna phone du thamnaraga mayamda satlasi haiki maduda mayamna tada atun sanagi mathau mangamsi karana tawni ai khunna sathu abadi mi leroi asomna mayamna haibaduda ningthem jauna fare adudi mayam lebi horo ai ithanta hana salaga kulakpadu unarage aduga mana kari hairakpano haibadu ai mayamda amuk tamlarage asomna hairamlaga ningthem jaw singi sang aduda satki mafam adu yoraga ningthem jauna mafam adugi akoiba adu kopna yengselli aduga mahakna kulakpagi yum tamna lakle mahak lakpa ubada khulakpana yamna haramna taramna tawki aduga mahak lakpagi maram hangki maduda ningthem jauna magi masanupa atun sanadu mafam masida la amra haina hangki maduda khulakpana la ami magi nupiga khanabadagi thanga su thinki haiduna thokiba thodok singi wari loina lirakki aduga makhata na hairi thodok adudagi khul asida nupi adugi thawaina tamnaduna leire aduna nupi adugi asiba haksang atu karaida leibano haiba koithi thiki adubu ngasi phawba phangdi haiduna kulakpa aduna liri khulgi maibina haibada asiba masadu magi mathong mangam pangthoknabati tamnariba asi phagani haiduna ningthem jawda kulakpa aduna wari sakhi maruda ningthem jawna adudi karigi hakchang polang aduna leiriba mafam adu maibina karigi khangdribano haina hangki maduda kulakpa aduna aikhoigi maibi asina yengbada nupi adugi maming khangdabana magi hakchang polang adu thiba phangdabani haina kulakpana hairakhi maduda ningthem jauna nupi adugi mamingdu sanaribi kaubani haina haiki masidagi kulakpana phare adudi horen ahing maibina leiwa solaga magi hakchang polang adu thirasi haduna kulakpagi yumda leikhi somdana aton sanagi mathau mangam pangthokli numit adugi numidangni aton sanana
ꯂꯥꯛ 5 ꯄꯤꯈꯤꯕ ꯁꯦꯟ ꯆꯥꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯦ ꯆꯥꯡ ꯈꯔ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯃꯥꯡꯗ ꯋꯥ ꯉꯥꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ "ꯀꯅꯥꯅꯣꯅꯦ ꯁꯨꯃꯥꯡꯗ ꯉꯔꯪ ꯂꯥꯡꯉꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯔꯤꯅꯣ ꯄꯣꯠ ꯑꯃ ꯄꯨꯔꯒ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯍꯧꯈꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯟꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯅ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯅꯤꯡꯊꯦꯝꯖꯥꯎ ꯌꯥꯎꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯜꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯪ ꯃꯀꯣꯜ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯋꯥꯏꯈꯨꯒꯤ ꯆꯦꯒꯞ ꯑꯗꯨ ꯃꯥꯟꯕ ꯁꯔꯨꯅ ꯁꯦꯝꯕ ꯄꯣꯠꯁꯛ ꯑꯃ ꯀꯤꯁꯟꯈꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯪꯅꯔꯁꯤ, ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ" ꯍꯥꯏꯅ ꯈꯪꯍꯜꯂꯝꯂꯕ ꯃꯇꯨꯡ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯍꯟꯈꯤ꯫ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ "ꯍꯩ, ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯄꯨꯔꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ? ꯍꯥ? ꯍꯩ, ꯄꯣꯠ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯧꯅꯦ" ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯃꯌꯣꯝ ꯑꯗꯣ ꯃꯈꯥꯗ ꯇꯝ ꯂꯥꯎꯅ ꯍꯦꯛ ꯊꯥꯗꯕꯒ ꯑꯉꯥꯡ ꯑꯃ ꯈꯪꯍꯧꯗꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯖꯔ ꯀꯥꯈꯠꯂꯛꯂꯒ ꯃꯈꯧꯔꯤ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯃꯦꯠꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯨꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯅꯔꯤꯕꯤꯒꯤ ꯃꯁꯛ ꯑꯗꯣ ꯎꯕ ꯐꯪꯈꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐ꯭ꯔꯪ ꯀꯥꯎꯕꯗꯨ ꯎꯔꯒ ꯁꯅꯔꯤꯕꯤꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯈꯧꯔꯤ ꯃꯦꯠꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯑꯣꯜꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯣ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯏꯁꯨ ꯑꯣꯔꯣ ꯍꯩꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯜꯂꯛꯂꯒ ꯈꯞ ꯆꯣꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯔꯤꯕꯤꯗꯨ ꯀꯟꯅ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯈꯨꯜꯂꯥꯛꯄꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯔꯛꯁꯤꯗ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯂꯪꯈꯤꯕ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯊꯤꯁꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯂꯪ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯊꯤꯔꯛꯏ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯂꯪ ꯑꯗꯨꯅ ꯂꯣꯈꯥꯔꯣꯝꯗ ꯀꯨꯝꯊꯈꯤꯕꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯈꯥ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯄꯗꯗꯤ ꯁꯅꯔꯤꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯖꯥꯎ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯐꯣꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯑꯇꯣꯟ ꯁꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯅꯔꯤꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯌꯨꯝꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯅꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯁꯅꯔꯤꯕꯤꯕꯨ ꯃꯃꯧ ꯁꯛꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯇꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯅꯕ ꯃꯍꯥꯛꯅ ꯁꯦꯕꯥ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯁꯅꯔꯤꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯖꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯔꯤꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯕꯤꯈꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯪ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯪ ꯃꯅꯥꯛꯀꯤ ꯈꯔ ꯄꯥꯛꯄ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯈꯥꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯂꯥꯡꯅꯩ꯫ ꯁꯦꯕꯥꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨ ꯑꯃ ꯂꯧꯊꯔꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯪꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤ꯫
ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯞꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯩ ꯆꯨꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯞꯅꯈꯤ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯕ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯄꯦꯟꯕ ꯄꯣꯛꯅꯔꯤ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯁꯅꯔꯦꯝꯕꯤ ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯇꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯨꯔꯣꯀꯣ ꯅꯀꯨ ꯑꯣꯏꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯕꯅꯤ ꯆꯥꯈꯠꯂꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯅ ꯄꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯉꯔꯪ ꯆꯥꯛꯂꯤ ꯑꯁꯦꯡꯕ ꯂꯥꯟꯗꯕꯃꯛꯅ ꯃꯩ ꯑꯁꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯉꯔꯪ ꯆꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯂꯥꯡꯅꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯍꯦꯜꯂꯛꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯅꯔꯦꯝꯕꯤꯒꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈꯤ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯊꯧꯔꯝꯒꯤꯗꯃꯛ ꯃꯥꯏꯕ ꯇꯥꯅꯈꯤ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯗꯨꯅ ꯃꯥꯒꯤ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯐꯪꯍꯟꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯁꯅꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ